Arambai News Guwahati da Maithilongi pau tabiribasingbu yan hanbamaktada chingangbam Susitarani na khurumjari. Hojik pungpham asi fawbagi oina maruoiba samlapa pau khara lominarase. Assam ki Manipuri Mahiroi Singi Loop Amsugi General Secretary Asangbam Sopon Amadi Central Committee ki Advisor Singh Laishram Satyajit Amadi Takhil Sangbam Kirigopal Naluchingba Amsugi team Amana ISRO Thermal Control Team ki member Yendrembam Vishalbo Maki Mayum Chatuna Ikai Khumnaba Utkre. Handakta Chandrayaan 3 mission Mai Pakna Thagat Nabahotnabada Yendrembam Vishalgisu Saruk Ama Yauke. Ramnagar Tuko Silchar Dagi Horakiba Yendrembam Vishal Silchar Collegiate School Dagi Metric Pass Toraki Tungda Mahak Gurukul Grammar Senior Secondary School Guwahati da Mahitam Thaki. Mahak IIT Guwahati gi alumnus ni Institute asida Mechanical Engineering tamduna English ngani taramapan gi Junda graduate loike Mahak top toraki. Panbayai IIT Guwahati da tarit suba semester tamlingai campus replacement phangduna ISRO na mahakidamak thong hangdu pikhi. Chandrayaan 3 mai pakna thagatuna thagi leimaida tahankraba ISRO gi team member ama mahakna oiba ngamkhiba si Manipuri singi oina yamnamak chawthok janingai ne tungdasu mahak mai paklakigani haibagi thajaba phongdoklamki haina amsugi Information and Publicity Secretary Sinam Chingkhaingan bana thadorakpa cherol amana phongdorakle. Haukiba August Kunipan, Bisnupur District Manung Chanba, Naral Saina Maning Lake Lokonda, Low Suzariba, Lomigi Matakta, Kuki, Jo Narco Terrorist Singna, Jingtaktagi, Apamakalgi Nomai Kaptaraktuna, Lomi Amagi Matavakta, Nomaina Pankiba Togdok, Adutagi Hoduna, Lamdamasigi Micham Yam Singna, Masangak Chanaba, State Force Kaloinana, Kuki Militant Singi Matakta, Kut Handuna, Akan Bamongda, Amuk Kut Toknarak. Matam Karani Leb Rubagi Matung Amuk Horake. Asumna Manipur gi mapanda leizariba mitei ekhoisu mitei volunteer amadi imamira paibi singi awabada saruk yazari amadi khagjiktang oirabasu ngamjaba mateng pangjeningbagi khongthang amoina we di meitei hozai asamna ngarang marirak suboina Apunba Maira Paibi Loop Hozai District Amadi Widi Maitei Hozai Anina Kusamnaraga Lupalising Kunma Thoi Kak UNESCO Manipura Thaduna Amkil Bisnupur District ki Organization Secretary Abuzam Ongbi Shamina Leima Amadi Kungakliba Kangbuda Yohan Kinaba We the Maitei gi Treasurer Mainam Joy gi Makutta Sinakre Haina Publicity Secretary RK Megazit na Thadorak Pacherol Amana Kangalakle Hauzik Manipur gi Pauda Editors Guild of India EZI na Manipur da thokliba community anigi kangluki irang asigi matangda munna khangdana irang asigi judge amagumna thabak torakpa asigi matakta FIR ama pale loinana makhoi matakta akanba action lokhatlagani haina Manipur gi CM N Biren ngarang paugi mifam amada paumi singda phongdorakhi ngarang CM Secretary Darbar Hall da pangthokiba paugi mifam asida CM na haiki kanagumba kharana haijilaga EZI na fact finding report ni haiduna Haukiba September Anida Fongdora Kiba Wafam Adugi Matangda Manipur Lengakna Yaningdaba Fongdoktuna Makogi Matakta Akanba Action Lokhatlagani. Fact finding report asina Manipur Miyambu Lana Lamjing Naba Hotnare Mission Asida Yauriba Sema Guha Sanjay Kapoor Bharat Bhushan Amadi EZI gi President ki Matakta FIR Amasu launch Tawkre Hairi. Asida sunatana maiteida apau sarakano ekoidi nungaiba pamba amadi thamoi chauba miyoini ekoina kanagumba amabu maram leitana hektamak irai laina yeknaba oina laude yaraktraba matamdata yeknaba oina lawi ekoidi ngakwi haiba phurupni hainasu CM na makata ke Editors Guild of India si haujikti court guests ama oirabra hainasu CM na wahang hanglakhe Maragasida Editors Guild of India gi Fact Finding Committee gi member ahum amadi EZI gi President ki mathakta Police case palakhiba sida Press Club of India na yamnamakkanna Manipur lenga ki mathakta condemn tawrakle Thawong asi akanba armed technique ting hairaduna masi leibaga sigi Apex Media Body asida ki hanbaga chap manaisu hairakle Press Club of India na Information and Technology A ki section Humputaruk subsection A police na invoke tawi adubu provision asidi Supreme Court na kaktat krabani so hairakle
Maragasida Manipur Ladiva journalist singi apex body ani have the All Manipur Working Journalists Union Amadi Editors Guild of Manipur Easy Emnadi Easy Ig report adu lan lamjing ningaini amadi yumpham yaudaba aranba ngaktani hairaduna sirakliba maral sing adubu deny tawkhre asumna Editors Guild of India amadi Manipur lengak anigi marakta kanna awai akhum tawnaringai marak asida ITLF nasu industry asigi consigns keeper oriba Editors Guild of India gi senior singi mayokta maitei journalist singna legal trade issue torokhiba sida angakpa fongdorakli EZI gi mayokta Manipur police na FIR tawkhiba thong adubusu ITLF na yamna kanna condemn torakli FIR asina lenga ki narrative ki yaningdaba mipum khuding maki mathakta government ki intolerance adu puthokchare hainasu ITLF na phongdorakli Irang thamari mapung pharaklaba fawbada loisinabagi mami uraktabadagi thamoi kairaba lamdamasigi nahali sing tara henbana putsinduna semkiba Youth of Manipur na amuko kokomi amadi Fox ki office sing da chatuna luchingba sing asiga unaduna punna phaminaduna thorakliba kanglupki irang asi amato oina thengnanabagi wafam khanakhre Youth of Manipur na pukhalakiba wafam sing civil society organization sing na taramna oki kokomi gi office ta Youth of Manipur gi luchingba singa kokomi gi luchingba singa punsenduna lebaki thabak tawbinaba haibaduda kokomi gi maikaidagi mapung phana sogotkani hainasu lauthorakre asumna Youth of Manipur ga kokomi ga punna thabak tawminaragani haibasi mayek sengle Chochampur district ke manung channa Kangathai hariba MP Mary Komgi mapam lamdam oriba khulasi ahanbada kuki militant singi lanpham oina sizinaramki adubu hariba kom khulasi da September ahumdagi hauna CRPF ki kanglup thamjinkhre CRPF leisin khibadagi khulasi dagi mitai khulla nomai kapsinbagi thabak chatharamba dusu lepkhre haidi Nakalamaromda Bisnupur district ki thamna pokpi maningi Kasturba Gandhi Balika Vidyalaya da CRPF thamnana bhonabada khunja singna yaningdaba phongdorakli loinana hostel asida CRPF thamba yaroi haina miyamna iho changsinbasu horakre Naral Sena thamna pokpi amadi thangnabada leiba mitai khulsingda kuki militant singna bomb amandi nongwai kapsinduna chatharakliba akanba attack asidagi ngakthoknaba khunsingda lanban ngagliba mitai volunteer singda bomb amadi nongwai kapsinduna attack torokliba asidagi ngakthoknaba ngarang CCIAN Forum Peace Committee na chana thaknaba potlam sing yan thokibaga loinana convener amomcha chingkhaina haikibada kuki militant singna mitai da leptana landarakliba si lamba tawbang amnanaba mitegi imung khudimakna nomagi imungi budget sembada kuki singa siga mayoknaba mateng oinanaba budget semba hobiro hairakli Manipur gi CSO singna chungchinaduna miyambu liching amatada chingdriba fawba amadi Manipur kananaba Manipur lengakna akanba warep ama lawdriba fawba mama oibi singna sidriba fawba chara hinbagi khongjing changsingani haiduna thawai mirel women wing na lawthokhibaga loinana chara hinbagi khongjing changsilakhiba ngarang tharaga thamaga numit mangani sukhre thawai mirel gi office mamangda ima ani na chara henba hokraba matung masa sokchilakpadagi police na lokhatkhi makhatana September ani dagi ima anina khurai haikru makhongda amuk chara helakhi Chiragasida, Kokomigi Timamana Laktuna, Charai Helba, Imasing, Charai Henba, Tokpinaba, Kanghalabasu, Imasing, Maikidagi, Mokogi Pirep, Hongloi, Haida Cray. Manipur State Population Commission na sinduna experts singaloinana Manipur gi population gi matang da khanana inabagi mifam ama ngarang hotel Imphal da pangthokre Thoromadu da Advocate General Lenin Hizam amadi Commissioner Home Tiranjit na Thoromadu gi Chief Guest amadi President Oiki English amaga chamapan yankai mapan da phongkiba white paper on the India state English amaga chamapan yankai mapan kauba ama phongkiba du tungoinaraga mana ngangningba wa ngangbadagi state asi khongoinabaga manare hairakle state asi da haukiba chahi chamaga kunthra da mishing khanghen hengalakhi haina LT Advocate General Lenin Hizamna phongdorakle English amaga chanipan marphumathogi census ta Mitay mishing asi lakamaga lising kutramapan oikibadu English ani taramathoi census ta lak tarani thoiga lising yankai oiki Naga kanglupkina
लीसिंग हुम्फुमापन ओइरंबदगी लाख तरुक लीसिंग निफुमापन ओइरखी अदुगा कुकी मिजो कांगलुप की मसिंगना इंग लीसिंग अमगा चनीपान मरफुमाथोइदा सुमनतगी मिसिंग लीसिंग तरा तरेट ओइरंबदु इंग लीसिंग अनि तरामाथोइदा लाख मरीगा लीसिंग निफुनिपान ओइरखी हाइनसु महाकना मखाताना फोंदोरखी चांदेल डिस्ट्रिक्ट के मनुंग चना खेंजोई सब डिवीजन की मखादा लैबा दिंगबी एरिया की खुंजा सिंगना सेलोन चांदेल डिस्ट्रिक्ट लैबा मितई ऑफिसर अमगी कमान मखादा असम राइफल्स यूनिट डिप्लॉय तौगनी हारिबसिगी मायोक्ता प्रोटेस्ट तौरखरे सेलोन द मितई ऑफिसर अमा अपॉइंट तौखिबगी मायोक्ता चटखिबा प्रोटेस्ट रैली द मियोई क्याना सरुक याखी अदुबु एरिया सिदा लैरिबा असम राइफल्स ना मुखोगी प्रपोज रैली असि चथबदा अथिंगबा थमखी मीडिया पर्सनल पुबा गाड़ी सिंग फाउबा हेंगसी विलेज तगी मखा चंगहनखिदे रैली असिदा सरुक याबा लाकपा लोकल की मियोई सिंगसु हेंगसी एआर गेट थतुना थमखी मरगसिदा चांदेल डिस्ट्रिक्ट के मनुंग चन्ना खेंजोई द लैबा कुकी चिप्स एसोसिएशन ना मणिपुर की लॉ एंड ऑर्डर की फिल्म असी मतेक मतेक टेकले हाइना वार्निंग तौरखिबगा लोइनना सेलोंदा मितई ऑफिसर अमगी कमान मखादा एआर की यूनिट थमदनबसु कुकी चिप्स एसोसिएशन असिना असम राइफल्स ता हाइरखली अरोइबदा ngasi tentak pamaroiba pau khara लाग्लिबा डिसेंबर कुलहुमदोइदगी फमगदोरिबा असेंबली मिफमसिदा पॉलीगेमी हाबदी नुपी लोनबा बैन तौबगी पांदमदा असम लेंगाकना बिल अमा पुखलगनी हाइना असमगी सीएम हिमंत बिश्व शर्माना ngarang लाउथोखरे असमगी सीएम हिमंत बिश्व शर्माना न्यू दिल्लीदा यूनियन होम मिनिस्टर अमित शाहगा उनदुना असमदगी आपस्पा मपुंग फाना लौथोकनबगी मतंगदा वारी सानाखरे गुवाहाटी दसु ngarang na khwaidigi saba numit oikhi hogiba chahi 13 asigi manungda ngarang डिग्री सेल्सियस 39.2 अनि यौदना ख्वाइदगी साबा नुमित हाइबदु ओइखे पनबयाई गुवाहाटी शहरदा इंग्लिसिंग अनि मापन गी सेप्टेम्बर 19 दा साबगी चांग ख्वाइदगी यामलबदा हाइबदी डिग्री सेल्सियस 39.9 ओइखिबने बराक तंपाकी सिलचरदसु ngarang na ख्वाइदगी साबा नुमित हाइबदु ओइखि होगिबा चाही 19 असigi manungda ngarang सरसिदा डिग्री सेल्सियस 39.3 यौखि ख्वाइदगी साबा नुमित ओइखे पनबयाई इंग्लिसिंग अनि मंगागी सेप्टेम्बर 2 दा सरसिदा ख्वाइदगी साबा ओइना डिग्री सेल्सियस 39.2 यौखिबने आसामदा बोजालीगी एसपी ओइरंबा सिद्धार्थ बोरगोहाइबु सेंजा थुमजागी केस अमग मरी लेना ngarang ningthokka नुमित सीआईडी ना फाजिनख्रे मथग असम की लखीपुर की मनुंग चना दोकवा खनादा जर्नलिस्ट अमा यामना साथीना सोकलमगदबदगी कलहौरे वीडियो रिकॉर्डिंग सेशन की मतमदा स्मार्टफोन खंगौदना पोखारकपदगी जर्नलिस्ट असी सोखी अदुबु लाइबुक फबदगी खुदोंग थिनिंगाई ओइते हाइरे IMD की रिपोर्ट मतुंगिना वांगनोंपोकी स्टेट सिंगदा नोंग लिकना चुगनी अदुगा सेप्टेम्बर 13 फाउबा नॉर्मल मैक्सिमम टेम्परेचर की मथक्ता लेगनी हाइरे मणिपुरी वेलफेयर सोसाइटी ऑफ अरुणाचल प्रदेश की मिहुत सिंह नंगरांग इम्फाल द लेबर सेक्रेटरिएट ता सीएम बीरेन ग उनखिबगा लोइना स्टेट लेंगांगना पाइखलिबा थौरांग सिंह असिबु सौगतख्रे वाफम असिबु सीएम बीरेन ना तरामना ओखि मणिपुर की रिलीफ कैंप सिंह द लेरिबा पुन्ना अंगांग लिसिंग तरानी थोइगा चट्रुक मौद्रा मरी की मनुंगदा अंगांग चामा मुक्ति यामनमक मिपाइनना हाइबदी ट्रॉमाटिक कंडीशन दा हिंगले मणिपुर स्कूल काबगी चांग असी क्लास 1 दगिना क्लास 12 फाउबगी ओइना यामनमक थागतिंगाई ओइबा मोंगदा होखिबा थामा सिदा चादा मौद्रा यौख्रे मिजोराम की ममिंग चटलबा गॉस्पेल सिंगर मिंग पी लियांदिंग पुइना हिंसाना चाटलबा मणिपुर लेरिबा ट्राइबल फ्रंटलाइन वॉलंटियर सिंगिदमक ITLF की खुथांगदा लुपा 12 दान तौख्रे दुरान कप इंग्लिश इंगनी कुलहुमदोइदा मैच अहुमदा गोल तरुक चनखिबा मिजो फुटबॉलर डेविड लालान संगाना गोवा FC की प्लेयर नोवा सादौगा लोइना टॉप स्कोरर अवार्ड फंगमिनखरे अवार्ड असिदा लुपा लाख अहुमगी कैश अवार्ड याउरी मिजोराम की लालन संगाना गोल्डन बुट विनर सु ओइखी मिजोराम की हानिगी चीफ सेक्रेटरी ओइरंबा लालनुंग माओया चांगोबु मिजोराम कांग्रेस यूनिट की वाइस प्रेसिडेंट ओइना खनख्रे मिजोराम की रूलिंग MNF की डॉक्टर दगी लेजिस्लेटर ओन खरबा डॉक्टर जेटार थियाम संगाना कथोकपा मदी हैसिंगबगी थागतनिंगाई ओइबा थोंग अमोइना हौखिबा ऑगस्ट 19 डॉक्टर MLA सिना चंफाई नॉर्थ कंस्टिट्युएंसी दा कोइना चतुना येंगसिलिंगाई डिस्ट्रिक्ट हॉस्पिटल दा इमरजेंसी सिजेरियन
section ama mai pakna pangthoklamkhi hojik oriba nongtinggi phibam loinana isingi imai hengalakpa maramna miyamna turel amadi ising tungba mafam singda chatanaba Nagaland gi perindi sina advisory ama ngarang issue tawrakre Arunachal Pradesh ki Lower Subansiri district laiba school oja ama mahaki mahairoi singda molest amadi rape tawi habigi maralda police na phajinkre Sikkim da yamna makiningai oiba report amoina chayol amagi manungda suicide case taruk phangkre lebaga sida thokliba suicide case ki matangda Sikkim na anishuba khwaidgi wangba state habadu oiribane All India Football Federation na India ki ahanba home game ani FIFA World Cup English ngani kuntaruk amadi AFC Asian Cup English ngani kuntaret preliminary joint qualification round 2 gi oina mathang sitna Bhubaneswar amadi Awangnong Poke Guwahati bu khalle haina All India Football Federation na ngarang lau thokre ISRO gi scientist L Balarmathi ngarang lai khidre handak ta Chandrayaan 3 launch ki countdown matamda laukthokhiba du nupi scientist asinane adu mahak leikitaba matamda masagi chahi humphumari sukhre haukiba chahi mapana sida Prime Minister Narendra Modi na leave ama fauba laukhide haire hana India da gi Solicitor General oiramba chahi humphumari suraba Harish Salve na London da pangthokhiba yamna aki amogi oiba ceremony amada ahumlak subo oina ngarang luhongkhre amadi Karachi shahar gi lambi singda maning tamna nongsa amana haina humna chatpagi video viral oire ngasi gi nadi Arambai News Guwahati da mithilon gi pau sandok chaba matang solution jabuga loinana tabiri basingbu amuka so hanna khurumjare